इम्फाल ईस्ट यांगपोपी पुलिस स्टेशन कोनबा चिंखों चिंयादा तारिबा मैतै कुलसिंगदा कुकी लालौबसिंगना सिंथक्तगे नोंमै राउंड क्या काफरक्तना नहौनना लंदारख्रे मियामगा मिमानना हिंगबा ngamdana लैरिबि अफक अफाई चूरब पुंची महिंदगी लाथोकपिदुना इसा इसागी युमदा हंजिलहनबिरो सिरबसु सिजरगे हाइना लांजेनदुना लैरिबा इंटरनली डिस्प्लेस पर्सन सिंगना तेंथारकली अरामबाई तेंगोल की लुचिंगबा कोरंगान बखुमन की मथक्ता NIA न पालेब केस तिंग हंदोउ मांगखिबा कमल बाबू पुथोउ अंगांग नुपी हाटपा कुकी टेररिस्ट तिंग चेराक पियु हाइबा तोंगान तोंगान बा डिमांड लेप्तना खोंजंग चचिनरी मणिपुर की कांग्रेस याउंग इंडिया ब्लॉक की मिहुचिंगना दिल्ली की जंतर मंतरदा वाकत मिफम फमना होनबदा सेंटर ना याबा पिरखिद्रे चाही असि लोइद्रंगैदा नरेंद्र मोदी मणिपुर लाकदबनी हाइना डिमांड तौरख्रे अमदी सेंट्रल अफ्रीका की कोंगोदा मसक खंगदबा लाइचत अमा लाकपदगी मियोय चामगा निफुमदोय लेखिद्रे हौजिक फावगी ओइनदी लाइचत असिगे लायोंग खंगबा ngamdana लेरी खुरुमजरी ISCOM मीडिया न्यूज में ताबरी बसिंगबा इतोम थिंगान मना तराम नोक्सबगा लोइनना हौजिक पुंजा सिफावगी पाव सनुन पिजरी इम्फाल ईस्ट की यांगपोपी पुलिस स्टेशन की मनुंग चना लैरिबा चिंगा ताइनबा मफम सिंह सबुंग कोकुनौ यांगपोपी शांति खोंगबाल थमना पोपीना चिंगबा मफम सिंगदा ngarang numidag pung 10:30 tarakpa matamda कोकी लालहौब सिंगना यांगपोपी उयोग चिंग थमना पोपी उयोग सिंग संगारेल विलेज नातुम चिंग सिंगबा मफम सिंगदगी मैतै ताब मफम सिंगदा नोंमै राउंड क्या काफरक्तना लंदारख्रे ngarang kuki kulai paiba singna maitei taba mafum singda bom yauna nongmai round kya kapsilak baduda mafum madura duty tawribi state force singna su kut haduna nongmai round kya kapnaki ngarangi nongmai kapagi thodok adu numidangi pung 10:30 adwaidagi hauraga pung 11:30 kar helapna fawba matat nongmai kapagi makol tanaki adubu thoidokpa asok apangi pawge lekhide इसागे युम उब फंगलक्तबा चाही अनि फाजिलकदौरे इसा इसागे इरमदमदा चंगबा पामले अयाबा पिविरो इरोमदम खक्ता संक्षिनबसु अखोय ngamlagani याद्रगसु संक्षिलगनी मसिदा थोलकपा अफफतगी दायित्व पुमनमक लेंगाकना पुगदबनी अखोय सिब कीद्रे हाइना इंटरनली डिस्प्लेस पर्सन IDP सिंगना फोंगदोरकली वफम ngasi irang asina maram oiduna sero napat tangjeng ahaluptagi lanjen narakna kaksing kunogi KBM English School da hangba relief camp da chungya fam lawduna lairiba IDP singna ngasi relief camp asigi geta sanction kiba wakat khongjang da inmate chingna phongdorakibani inmate chingna makhata na haikibada relief camp da ikoi kayamwana lairi chahi ani fazilakadawre hipnaba mompak fawba pasilakle लेगांग न पीरिबा चेंग हवाई सारगा लेबा पामद्रे कयाम कुइना रिलीफ केम्दा थंबिखिगदौरिबनो अखोय मखाताना लेनिंगद्रे इसागी इरमदमदा मिकुप अमतंग ओइरबसु लेबा फंगनबिउ मसि फावबा लेगांग न ताबिद्रबदी इंटरनली डिस्प्लेस पर्सन IDP सिंग चरा हेदुना सिबगी खोंजंग फावबा चंगसिलगने हाइखि खोंजंग अदुरे इंडिया की कुसेम की लान लोइसिलु लेगांग न सारिबा मतम खरगी युमदा अखोय लेबा पामद्रे इंडिया लेगांग की थौसल यानिंगदे अखोय इरोमदम लेपचरगे अखोय अमतो ओइना पुनसिनबा मतम ओइरे रिलीफ केम्दा लेरिबा अखोय इसा इसागी युमदा हंजिन हनबिउ हाइबन चिंगबा खोलाव क्या सुलावकी अखोय ngasi ko yang ware khoi ni si phami ba matam tumi ba matam kayang wane leli phamung ha ba phamung du utare mong pagam de mone khare yela ga yani matagu tum hale pat le lore huji aduna khoi yum de changningi isa gi na pat se hanjalan biu akhoi ware manipur gi imane maleba mi ne khoi ju thawai ba le isa gi yum uda ba se kui de matam ka ya koi de chai he ni har ka dawre lau bu ju phang de isa gi man cha ga du ga ma ma khar ga khoi ji kari no pat haw ha ba se kari no lili kem ne khara sa ra ga tha ga lai ba se khoi pien de ba aduna sentena ju mieng changbiu asi khoi ni lai ba se thawai nu ngai te khoi si ba gi jam nu la ne ba khara sa ra ga tha ga lai ha ba te khoi ngam roi miang khuding mak je mayum na hanjalan biu ba serong laite sugunu laite napa laite hanjalan biu ba khoi ju hanjal lage ba changja rage ba iromdom kata changja ba ju ngamani aya ba se pibiro ya da ga khoi changjan ninge ba sida gari ko ma sena thok tar ga di sarkar na is pu da mane akhoi si ba ki dre huji sarkar na cheng khara tha ga
अखोई चाररोय सिजु चानिंगतरे Rambai Tengol gi luching purel korongan ba khuman gi korongan ba khuman bu fa ge khalawadi kanglai cha ikoi punamok phaviro korongan ba khuman gi mathakta NIA na yengleba mi yang laibak miyam na sungya yaningde korongan ba khuman da makhalamata gi ek pan ba yaroi khulngak pasing fa ba yaroi manipur gi apun ba gi saktam kai ba yaroi haina saiton ketil da miyam na wakat khongjang changsing krem yangai tere suba Rambai Tengol unit ki manung chaliba saiton sagol pat hayai kol Salang Konjil kumbi terakha gi yamlaba maira pai bising na punna sinduna saiton ketil da zathakiba wakat khongjang adida saruk ya kiwi ima sing na fongdor kibada Rambai Tengol gi luchingba korongan ba kumanda NIA na ek mayam pansilaga fana bhonari basi mama oibising na sunga yaba ngamloi korongan ba kuman fa batarabudi ire chai koi sufabiu korongan ba kuman gi mathakta thamliba ek sing asi khudakta handokadabni Tokle wirang asigi warushin atubada puraknaba MLA sing amatoina punsinduna irang asi loishin binaba hona view haiba tongan ba wafum kaya su fungdoknaki Supami, Makorongan, Banasupami, Aduna Atuba Matam, the Korongan, Bagimatak Paliba, Casing Tuna, Handopio, Natragadi, Ma Papa Matam, the Equipunum Supabiu, Habasa, Masiki Pandam, the Nequina Simiam, Punzari. Uripoga pun beluf amadi uripong nupi apun belup na jiriba jakorador karong degi maralajadaba nupi angang taruk hat pila chenabasing Fabio haina demand tauraduna Kuthang Chara Henbagi Kongjang Nasiga Thana Numit Kunmathoi Sukre. Lan Yaudaba Aswan Ana Nupi Angang Farga Haning Bamong the Hatlava Government Asigi Law Enforcement Agency Singda Etek Kaya Chathaduna Misimina Yahulava Yung Kai Amadi Laishang Kaya Mai Thaduna Lutpat Taurava Fauba Union Government Ministry of Home Affairs na terrorist ni haina lauthuktabagi maram karigino amasung state government na Chinda terrorist ni haiba khaknatana center da recommendation thaduna takshin dabagi maram na karigino Maharashtra state ki masagi anti terror law leibagumna aikhoigi Manipur gi su anti terror law leiba mathau tarabra haiba wafum sing ngasigi khutang chara henbada saruk yakiba singna hangladuna law and order gi state subject ni hairaga anti Manipur state oiriba anti national oiriba thabak kaya kuki organization singna makoi gi demand fangnaba chatharaba fawbada lakshin mangamda haibasi matang charingaida lakshin haudrabadi aikoina ngaihak leitana idea of Manipur haina lauribadu mami samkiba yai haiki ngasi saruk yariba leikai sing adudi ayukta langol laimanai awang nungthilda lamboi khongnangkong club maira numidangda basaspati maning leikai club maira paivini Sahi ani farakadoreba kuki narco terrorist ngilana sigamari lenana Prime Minister Narendra Modi Manipur da laktuna warishin puru haibe yadaba amadi Chief Minister N Biren Singh na luchingba lenga kasina political party singoiba mihut chemdana center ki leader sing unasi haibe yadaba ki mayukta tongan ba opposition party sing yapunba India block Manipur gi mihut chingna ngasi New Delhi gi Jantar Mantar da democratic oiba khongjang changchina bahona bada ayaba piraktababu BJP gi leibak macha tadaba undemocratic oiba thawong ni haina India block na penaba fongdorkli ngasi New Delhi da Paumi Singh gi mamangda Manipur Pradesh Congress Committee gi President Kaisam Megachandra na haikibada Manipur da hojik thokliba thodok asigi namakta Manipur da gi mioi kya khongjang changsinaba Delhi gi namakta lakna kibani Manipur da hojik fawba mioi lising humpu henmana relief camp da wana leli mioi kayamna thawai mangkhre aikoi kayam kuina sumna hingkigadage Manipur government asi center na control tawduna leiri Chief Minister na su kari amatta tawba ngamdre center gi khudom bida chatuna leire thawong asi lauthokpa leitrabasu president rule ama leibagumna chapmanare center na Manipur bu kari sulumna lawde haibasi mayek sengna takle haina Kaisam Megachandra na makhataki We are also citizens of India. We in Manipur is a part of India. Why is so much of negligence by the central government continues? For the last 18 months, we are also bona fide citizens of India. Why all the time central government and the state government neglecting the state of Manipur? You see, with this
unprecedented turmoil situation there in Manipur. Our civilians, innocent civilians, were killed. Our innocent civilians of India, they are still in the relief camp. More than 60,000, they are in the relief camps. IDPs, they are still in the relief camp. How long and how far they will be there in the relief camp? And see, more than around, say, hundreds of people were killed, including the innocent women, innocent babies, innocent people were killed. So how far we have to suffer in this situation? We, all the time, the entire people of Manipur, ask and demand Honorable Prime Minister to bring and restoration of peace and the normalcy there in Manipur. Manipur ki tokhaiba administration tanduna khulai paiba kuki lalabu singna micham hatpa amadi maitei singde tek chathabada saugatliba kuki MLA tara disqualified taw haiba demanda RPI chawalegi National Secretary Maheswar Thongnawjam gi liching makhada lagliba December ki tang nipan da New Delhi gi Jantar Mantar da khongjang changshin gedori ngarang Delhi gi mafum amada Maheswar Thongnawjam na paumi singda phongdokibada kuki lalabu singna chahi ama makhai hena chatharaklaba lana sida micham kya gi punchi pikamna hankre Kuki MLA tara asina kuki lalawu singna micham kaya hat pamadi Maitei singda attack chathariba si saugatuna tokhaiba administration ama taliba si miyamne hena khangnaraba wafumni maramasina tha si tang nipanda changshin gedoriba khongjang asida kuki terrorist singi mathakta akanba operation chathaba amadi kuki MLA tara disqualify tawhaiba demand sing asi saugatuna political gi khenaba thamdana party khudingba ki member singna sarpya view haina appeal tawki Lakliba December ki tang nipan Sunday numita New Delhi da Jantar Mantar da Manipur mangan na batawriba micham prajabu tamthina hatliba kuki terrorist amasung kuki MLA sing mayokta akoi lakliba tang ay December 2024 da akoi sit-in protest phamjagadori Jantar Mantar da masi amatagi oina apunbagi pangalamu inasi maramdi karigino haiba matamda si politics ki ama khaidoknaraga machoy tanaraga tawdabida amatoina punminaraga akoi gi rajniti gi don gi adu adagi organization gi adum ta yengdabida akoi Manipur kan dabi ade haira Amato in the Puminarakanda, I could Makoi Kuki terrorist kill Mayok Tang Leminasi, Kakino Makoina Tori say, Yam the Helabani, Karino Makoina Kidaba, Kiba, Kangba, Yauk the Bam, Makoin Tony, but the Tovayare Kangba, Kanba, Makoigi Maninda, Akoigi the MLA lay, Akoigi the minister lay, Akoigi the minister lay, and interview the Bupona, Micham, Nupi, whom Hapado, Kuki terrorist Nekaina, Paulian, Hokipton, direct Haibangamba, Eliam Kokti, and CRP, and Hartley Kuki terrorist sing Dubu, Martes Nega Haibangamba, Habase, Makoina phone na support tawre habi do taabani aduna makoi kuki MLA taragi mathakta disqualify tawina ba plus kuki terrorist Manipur dagi na tabada Bharat pumba dagi muthat na ba Indian government na decision logadamni aduna haujipo long trip karigino adyana akoi Indian forces solabra army sing solabra karigino moi kuki terrorist ki mayok ta koina lepang koina lepang amdri sida koina makoi gi mayok ta lepau draba na ulay palay tawrakanda amma ju shokta na ba si su Senapati District Police, Forest Department, amadi District Administration yapun makangbu amuna ngarang district asigi makui longdi amadi thonglang atongba chingchang da ekar nipan ga 10 tare taruk pak chawba chingmai da tharamba laisha tamba horumlaba pofi sing yantatuna mangan krem Senapati Police na thogro asigi matang na case amal lokhatina makata na thijin ba hokre haina police tagi fangba pawsin makatari amoromda police amadi mari lenaba department ga pun makangbu asina mai pang na yan Mai Pangna Chathagi operation asigi namukta thagat performdok laduna Chief Minister Nongthoma Birian ma ke ex handle da thogdo asigi matang da post ama thagalakre Chief Minister makhata na phongdok kibda Manipur lengak na drug ki mayokta chatharakpa war on drugs mission hena kanba mongda makhata na chathaki gani miyam na su drug ki mayokta lengak na paikalak liba thabuk singda mating pangbiu haiki Manipur Police amadi CRPF ki apun makangbu amana lona thingkraba KCP People's War Group ki kedar ahum ngarang Imphal West District ki fayeng dagi fabangam krahiri faraba miu singa dudi Laisram Kenjit Singh chahi kuntra taruk Mohammad Abdul Matalib chahi kuntra taret amadi Laisram Langam Mamaite chahi kunipani makudigi 9mm pistol amaga konana life round marisu fagat pangam krem thogdo sing mari lenana kangchup ta chathakiba makhata thi buhumba ki thabakta demand letter sing fagat ki bagal loinana logi wangbuda kulai sabagi thabak chatharamba workshop amasu thengnabadagi mafum adu system sing krahiri makoi hum miyam dagi sel gi demand tawbuda chenaba miu sing haina pawsin makatari
Department of Mathematics Manipur University na sinuna Advanced in Mathematics and its Application 2024 haiba hiramda infam oiraga ngasidagi hauraga numit nini chupna chathagadaba International Conference hawdokpugi thorum pangthokre. Thoramadida Manipur University ki Vice Chancellor Professor and Lokendra Singh na Chief Guest oiduna BC Court Hall da pangthokiba thoramadida Department of Mathematics ki HOD Professor O Ratnavala Devina, President, School of Mathematics and Physical Science MUG, Dean Professor Sumitra Fanjobam Amadi, President Abdul Rahman Rasni, Department of Pure Mathematics, Imam Khomeini International University, Irana, Guest of Honor Amadi, Saruk Yaki, Tarongi Manungchana, Abstracts Singi, Booklet Amasu Fonki, Tarungi Manungchana, Chief Guest ke Warolda, Professor and Lokendra Haikivada, Conference Asina, Mahiru Singh Yauna, Research Scholar Singh Amadi, Department ki Faculty Members Singh da, Honglatli ba Anova, Train Asida Application Mayam Putopang Namlagani Kanbada, Apian Bafungoki, Tarungamari Lenana, Conference Asigi Program Convener, Professor M. Premjit Haikivada, Chakolapagi Matung in application se Yamna Maru Erekpana Hawaliba Anova, researchers sing da Matokaram na Atoba subjects sing da apply Tawudagi Haibagi Matanga, Nominini Chumna Conference Asi Pangtukadavani, Conference Asida Mapandagi Yauna, Tokar Kunipana, Session Kuntarukta, Saruk Yagani. Mathematics ki atopa subject application se am darkar lairakpa adan application se darkar laira abanina hawalaiba no researchers sing sida Kamhain to the mathematics related over subject that apply to the Hybadu train Taunaba, Madugi train Taunabagi Wakalonduna, Pandam Oiraga, Asia Quina Aikama 2024 has in Zabani, Masimak Tauraga, the Lady Researchers in Sina, Man Hazari, but my field to that mathematics pure field to Nakamhain to the say Atopa subject have the physics, chemistry, biology, the Natana. Mathematics ki leriba atopa piona tabab kano da suka maina apply to gadage haibadu handak nasi akoi siliba numini gi oiba sigumba conference da mayam du da akhoi inspiration piraga matung tarakpada makhoi na madu application mayam puthoroktana akoi gi society da mathematics si kamai to na mathematics na kamai to na kanaba pini natraga ngasai gi society gi chawkhalakbada mathematics na kamai to na help to gani haibadu gi pandam Kumbi Assembly Constituency ke MLAS Prem Chandrana Assembly Constituency sida miyam gi damakta awa ana chakhat thorang thabak thorom kya paikal li basida apen ba poktuna MLA ga puna chamina ragani haiduna wangu tera khong gram panchayat ki manung chenba polling station 29/26A amadi 29/27B gi vidagi tongan ba political parties singa yoramba worker oiramba imung kuntare lomge voter marfu hena changlakpagi thorom ama wangu tera khong community hall da pangthokre BJP Kumbi Mandal Nastin na Pangtoki Batoram Madida, MLA Gapuna, Chamina Ragani Haiduna Changlat Kraba, Botter Singh, MLAS Prem Chandrana, BJP Gilengan Yanduna Taram Noki, Toramadida BJP Kumbi Mandal Gi President, Sharam Angosana, Secretary W. Toiba, Wangu Gram Panchayat Ki Administrative Committee Ki Chairman, Amom Kesorjit, Wangu Terakong Gram Panchayat Ki Chairman, Posambam Balesona, Maru Eva Mitunglen Singwena Sargaki. Thoramadu Mari Lenana MLAS Prem Chandran Haikivada, Nasi Tongan political party Singda Leramba Singna, Kendra Sida Paikalak Liba, Chakot Torang Tabak Toram Singda, Apienba Poktuna, Changshin Birak Liba, Kudingba Pu, Apienba Amadi Tagat Pafungdok Chari, Miam na Tagat Liba Mihut Amadi, Miam Chapmanana, Lep Lamatam Kaktada, Ikoki Aningba Mamba, Mayam Adu, Pangtok Pangam Gadoribni, and the Irang Asina, Towning Batabak Torum Kayama Lairagasu, Tobangam than a lady, ACSG Mui. Apunba lising mga hena relief camp da lady makhoi awab sing chapchana khangi lenga kasi nang asi fawda tawriba thabak thorom sing asi miyam gi damuktani isage nungaina ba amata natte maram asina aikoi masel pun amatoina chamina na ba matam oire ngasi miyam na honari ba amadi lenga kasi da honari ba mayam asi tunggi mirul ifurup izati gi damukta kalam nabgi damukta pangthok pane haiki Aku mesen jangan nusinerga awak tu mayam sih tu. Ayi ni ngambil na ayi tahu ke? Mayam ngambil na mayam tahu lo. Aduga, ayi jauh soal tu lagi. Ayi MLA oye ni, oh semua ni hari apa te? Ayi hari lagi ni. Dah tahu betul tu dah. Fazat tu dungai tak lagi. Saya mau mai ko, tapi tamu mai ko. Semai tahu je hari. Apa belum di tanah kita mak? Hayang di miron kita mak. Aku ni nasi wari ba. Aku ni nasi honari ba mayam sih saya. Imai sa nakang hingba yu di yam ko hingba ay. Ako ni wari sa kanagino. Ako ni poi bisa sing saya. Makoy gilay ba kamo.
ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃ ꯍꯌꯦꯡ ꯇꯨꯡꯗ ꯅꯨꯡꯉꯥꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯧꯅꯕ ꯃꯈꯣꯏꯅ ꯂꯩꯕꯗ ꯅꯦꯅꯥ ꯇꯥꯕ ꯉꯁꯤ ꯊꯣꯛꯏꯕ ꯁꯤꯒꯨꯝꯕ ꯏꯔꯥꯡꯁꯤꯡꯁꯦ ꯂꯩꯇꯕ ꯃꯈꯣꯏꯒꯤꯅꯦ ꯍꯥꯏꯕꯗ ꯃꯅꯤꯡ ꯇꯝꯅ ꯂꯩꯕ ꯌꯥꯕ ꯖꯒꯥ ꯑꯃ ꯁꯦꯝꯅꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯤ ꯉꯁꯤ ꯃꯌꯥꯝ ꯏꯃꯥ ꯏꯆꯥ ꯃꯌꯥꯝ ꯁꯣꯔꯣꯛꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯔꯤꯁꯦ ꯏꯁꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯇꯧꯕ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯤ ꯀꯅꯥꯒꯤꯅꯣ ꯃꯨꯟꯅ ꯊꯤꯖꯤꯜꯂꯒꯗꯤ ꯏꯔꯩꯕꯥꯛꯀꯤꯅꯤ ꯏꯔꯝꯗꯝꯁꯤꯒꯤꯅꯤ ꯍꯌꯦꯡꯒꯤ ꯃꯤꯔꯣꯟꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯝꯃꯤꯕ ꯁꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯁꯤ ꯌꯥꯝꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯇꯧꯈꯤꯕ ꯐ꯭ꯂꯣꯔꯤꯡꯁꯤ ꯑꯃꯇꯪ ꯇꯧꯁꯦꯅ ꯈꯜꯂ ꯂꯥꯛꯄꯗꯣ ꯉꯁꯤꯗꯤ District Horticulture and Soil Conservation Office Government of Manipur gi miyeng makhada Social Upliftment Society Kakshing da chindra nomagi oiba Awareness cum Ravi Crop Seed Distribution Program ama ngasi Kakshing da leiba Society asiga office da pangthokre ningtham maru marang yanthokpagi thoram aduda District asigi Assistant Agriculture Officer Moirang Them Tijendra amadi Society asigi President Yangkhom Nil Chandrana Longmi Yankhai Marida ningtham maru marang yanthokki Chahi Kudingi Poinugi Mangani Panba, Namit Havadi, Ngasi, Sana Konungi Masil Oina, Pangtuktuna Lakpa, Lairema, Pawai Bi Irat Pagi, Tauni, Torum, Ngasi Sana Konung, Utrastang and the Pangtokre, Landamasiba Wata Padaba, Chahong Hongba, Nungai Yaifanabo, Oina Pangtok Nakiva, Torum Adida, Sana Konungi, Utrasana Konungi, Amaiba, Amaibi Kayana, Starga Kivaluina, Tauni Torum Singchu Pangtok Naki. Hoki Bachol Kara Sida Central Africa gi Leivanga Moriba Congo da Masakangdaba flu makal amani haina chungnaba laishatama Sandorakpadagi Yamdrabada Mio Chamagani Fumdo Lake Rahedi Africa gi public health officials in Matung in Nahari Laishat Asing Matangda Kanatijili Health Minister Roger Kambana Fumdorakivada Masakangdaba Laishat Asinamaram Oraga Hokiba Cheol Kara Sida Torantoanba Hospital Singda Mio Kuntare Amadi Community Hospital Singda Mio Nifumari Southern Kwango province da laikidaba confirm oikre hauzik fawbuda laishat asina naraba mi chahumga marfurom laikibaga loinana masigi manungda tangkhai amadi chahi mangagi manungda leiba anga ngaktene hairi Africa Centers for Disease Control and Prevention Africa CDC gi head Jan Kaseyana fongdokibada laishat asigi layong sing chap chaba khangma ngamdri adum oinamak mari lenaba Pathologist sing na tijen baleptre lakliba pung nifunipan gi manungda laboratory results sing khangmang amagani haiki ahanba changyeng amagi matung ina hari balaishat asi respiratory disease ama oiramba yai haina chingnari haju fawgi oinadi laishat asi karam mongda sandokpagi haiba su khangmang amdri laboratory result laktriba fawbudi chapchaba haiba ngamdra hairi loisalakpada maru bapamona pambigini Imphal East ke Yangang Pokpi Police Station ki manung chanba Singkhong Chingya da tariba maitei kul singda kuki lalhauba singna chingthak tagi nongmai round kya ka pharakuna nahuna na landarakre Miyam ga mimanana hingmang ngamdana leiriba afak afai turaba punchi mahingdagi lanthok pidona isai shagi yumda hanjil hanbiro sirabasu sijarage haina lanjena duna leiriba internally displaced person IDPC na tengtharaki Arambai Tengolgi Luching Purel Korangan Bakuman Matakta NIA na Palew Kiasing Handou Mangkiba Kamal Babu Putou Angang Nupi Hatpa Kuki Terroristing Cherak Piu Haiba Tuan Tuan Ba Demanda Leptana Pungjang Chaksinari Manipuragi Congress Down India Bloc ki Mihut Chingna Delhi ki Jantar Mantra da Wakat Mifam from the Bonavada Center na Yaba Pirakidrai Chahi Asi Loidrangaida Narendra Modi Manipurda Lakadavani Haina demand of Craig Amadi Central Africa ki Congo da masak khangdaba laishat ama lakpadagi mioi chamaga nifumdo laikidrai hauzik phawgi oinadi laishat asigi layong khangma ngamdana leiri hauzik phawgi oinadi pungjasi phawgi ISCOM News ki Manipuri publication jare matang pung nipan ISCOM English News pang beginning